Manipur thokliba irang asigi waroishin ama puraknabagi pandam da Thabaktagi Pothakhraba Meitei Amasung Kuki gi civil servant sing Yaoba khanna neinabagi Meepham ama New Delhi da Pangthokhre thauram asigi matangda the printer ponglokpa pau amana hai Delhi da based over non-profit amasung non-sectarian organization ama oiriba Women and Security Conflict Management and Peace Wiscom na silaga Pangthokhre thauram aduda hanagi Home Secretary G.K. Pillai, Hanagi Ambassador Shyam Saran Amasung, Wiscom ke Senior Research Consultant Sumona Das Gupta na President Member Singh Oike, New Delhi ke India International Center of Pangthokhre, the mediative approach, the road ahead of Manipur Haina Mingtonba dialogue ki thauram maduda Meitei Amasung, Kuki Furup ki Thabaktagi Pothakhraba civil servant Singh Yauna Punna Myo Yankairom na Sarugya ke. Thauramatuda Hanagi Home Secretary G.K. Pillai na Fongdor Kivita, Nordest reason ki oinadi order amat thoklaga, Ohending liba fibam amadi, Apamba adu hekta fangbungamloy, reason asida maru oina, Paikat kadabakong thang de Miyamga Samnabadune, order amat thoklaga reason asigi, Miyamna tabi kadabanate, Hosek, Muknariba Furup ani asigi tongan the system labagaloina na wakatsu amatamanade, Masipum namang, Mapung pana, Pangthokhre Amasung ikai kumnapa, Utpa Utpam Thoi, order amathoklaga Madu Thabakta, on Thok Napa Hairaga Hecta Yagatabanate, Nordiski Maramase, Ministry of Home Affairs na Nintina Bag Taba Ngamdabagi Pibam Amada Hosiki Oinalay, Manipur ki irang se Lushnaba political bill amage Matotaba Singh, Pangthokhre na G.K. Pillai na Makatana High, Endowment ma border Tinglagane, Haiba government ke warip ase yaning de maramdi mapung fana fencing tawraba Indo Bangladesh ke border asida nomada mafam chanipan rom fencing ke wire kakhat lambage wafam de masing takpade numit khuding ke narunda mioi kharadi border wangmate adumak Jangdakli Haibane, border Mapung Fana Sil, Togatabane Haina Lauriba, Muising Say, border Ge Oriba Fibam, Kang the Bangatani Haina, G.K. Pilaina, Makatana, Fundoke, Thoramaduda, Shyam Saran, Amasung G.K. Pilaina, Manipur thokliba irang asigi waroishin puraknabagi Nabada, Meitei Amasung Kuki Furuki CSO Sing na Yaoba Thodang Lobi Mathau Taba Sing Thamke, Furup ani asigi CSO Sing na Warisanabagi Khongthang, Paikat Pagaloina Hosek, Lanjanatna Tongan by relief camp that Changsafam Loriba inmate Singh, Masagi Maramdamda, Nauna Kunda Lekta Naba Hotnagatabane. Loinana, inmate Singh Asina, Masagi Maramdamda, Hanjinba Ngamnaba, demilitarization Amasung Nakalanima, could like Tadok Nabagi, Taurang, Pakat Pachungani Haiba Wafam Singh Tamki Haina, the printed powers in Makatari.